Manipur district ki thamna pokpi ngang khalawai maning amadi Fubalada state force amadi kuki militants singa kan mamong da khuthok na kray maitai ani kuki mari lai kidre punna tararo masogapan nang kray Churchanpur amadi Kakching district ki manung chanba Lonfai Khausabung Kangbay amadi Sugnugi mafam singda attack chatharapdagi IGLF na khudaktagi emergency shutdown lauthokre Chief Minister and Biren Singh na lamdam asida lukmasing yaman kray tokhai tanabagi mahut pun sindura amata oibagi kolau pukhat pirau karam maluk ka wari sado no khanbada center su state laingak su kok ngaure haina phongdo kray Opposition ne yet patagi assembly mi form chathaki dabani haina BJP laingak na maral si kibadu Congress MLATS location ne yaring daba phongdo kray irang asigi matangda Kanana bahayang mag-session kau hay na demand taurakli. Assembly mi from da laibaki issue kanaba fang kitabada wangkaye sige malay thangza Marun Kumar na nungay taba fong dorakli. Anaw ba session kau duna laibaki issue kanaba mathaw tay haydi. Amasong Assam Rifles da lale hay from thokte kay daw nung da lale hay roy hay na RPI atwale gi National Secretary Maheshwar Thongnawjam na phongdokre